Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi mulawbirasi Nungshiroi Ngamde nifu subatangka Nungsi rumdagi mapan fawba thoktana jinana ukini saukini khanalochai ayuki chak saruksu lembine thingalaktuna uptuna thalami adubu phana themlabasu Nungsi chaw haibe yaramde Baruna madiyai pubasu thabak yami haiduna nganna yumdagi thokirami Nungsi phamungda famduna adumak kaptuna leirami jinasa adumangai mathwai nungai tribani haiduna chak phawba chaw haibe yaramde Sunina Icheta Kari tarabage Mani mamaugi matausibu karam tausige Lata sor sang no hondoktuna sumna hairei Khangre tauribase karino aidum kokse puba yadre makhoigi khanbada Icheta asumna sum laibadi yaroi karino upaya mathidaba yadre Imau nungsi khanbada ngauridana che nauribi imausina wakhal nungaina leizaba phangrabani do hek pokpadagi karigumba tawningba thabak ama leirabasu hek pena tawzaba ngamjadi do hek janingba ama leirabasu mabuk thana chajaba ngamde do Mina kari hairakadagi saurakadra mana maram oiraga khana chainaba yawgadra haiduna ta khanbada masase miki thi oina leikhradara khanbada wakhalse pothapam khangre Icheta adunine chehi nauringai sida thengnariba kihan khanganba mayamsida makha tanai hingningbagi asase mangkigadra hainasu makhalido khangre da tawriba mayamse iyai puba baransu irangsida wazaredo Leiriba thabak mafamsing asibu panagadra yumsigbu honagadra naha oibagi punsigi mahau khangjadraba iya ngaktani adubu ichamani dumatang leizaram labadi makhoigi awabase kharatta oirabasu pharamgadamani ko waba asi haidana nungaitana solai sunina mo yarese amuk kaplaklanu wari se phairaga chakre khanariba wafamna ma Lata tarakliba mapidu taithoktuna sumna hairei Ina mathembadi araiba thabangni imau nuksigi wani ikaibe amna khangba ngangni ngarangi thodokduna maram oiraga mama jinana mabu sauki khangbana ngasi masak phaba utribasini Hoi adubudi chummi Yenglasi kayam kuina saunage haibado Phare aduna phagadaba mali Asi haiduna ahalani do wa khanarami somdana lembi nungsi kadani Inama dapu hoila ani chakse jathoklo kaidoge pung tara tarakadoreba dapu nei nama chak pijaramdi haiduna ekhoida chairani haibani Nungsi tapna sumna khumlai Lembi ai tasengna chaningda tawbani nang sawganu hayengoina charage Kamaina chaningdrino ngarang numidang su chade ngasai yok su chade Lembi aigi wakhalsna pungthan thalankre pak chaninglakadaba mande As inama nangse wakhal yam pikne hingi khara su pukchal chawthongna hingsi kedauge madu natrabadi inamagi mitta afaba mi amata uraruye Lembi aina nakhoibu phattana khanba nate nakhoigi mitta aibu phattana uhanbani aina tawribase Fattaba mi oirabadi aibu nungshibiraro yumsidagi chatkro haina talaklani matam aduda aisu ningtamlani chatningba mafamda chatkrani nakhoisu ai yawdrabanina nungaina nungsinana lehorani imungsida awaba tarakani haibagi matha saba wafam amatta leiraro Asi haiduna kapnganglai lembina muga sumna hairei aduna inamagi wakhalnidana Thamoisida takiba mami phaukiba nungsibabu irai laina hekta kauthokiba ngamgadrane irai laina kauthohanba ngamgani khaliba misakada punsida nungsiba karino masak khangdaba oidoini adubu misakada inamade oiheningde maramdi dapu nei namabu kayada nungsiba aduna nangnasu dapubu yamna nungsibiyu ko nungsi marau laina nokfet tawduna asumna hairei nungsiba Aibu mana Tamoida takiba mami
ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯛꯄ ꯉꯝꯒꯗꯕꯒꯨꯝ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯀꯩꯗꯧꯉꯩꯗ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯂꯥꯏ ꯐꯥꯎꯕꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯕꯁꯨ ꯍꯣꯡꯗꯣꯛꯄꯗꯤ ꯈꯛ ꯉꯝꯂꯣꯏ꯫ ꯏꯅꯝꯃꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯩꯅꯣ? ꯅꯈꯣꯏꯒꯤ ꯗꯥꯄꯨꯅ ꯑꯩꯒꯤ ꯏꯆꯦ ꯖꯦꯁꯃꯤꯟꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯋꯥꯐꯝ ꯑꯁꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯦꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯂꯦꯝꯕꯤ꯫ ꯂꯦꯝꯕꯤꯅ ꯏꯅꯝꯃ, ꯃꯔꯝ ꯑꯁꯤꯅ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯇꯣꯞꯅꯤ꯫ ꯃꯤꯇꯣꯞꯅꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯍꯧꯔꯣꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯅ ꯃꯃꯥ, ꯅꯦꯇꯥ, ꯅꯦꯇꯣꯟꯕꯨ ꯁꯦꯕꯥ ꯇꯧꯈꯤꯕꯗ ꯑꯩ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯗꯨꯅꯦ ꯑꯩꯅ ꯏꯅꯝꯃꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯒꯅꯨ, ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨ ꯏꯇꯠ ꯇꯠꯇꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯂꯦꯝꯕꯤ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯌꯥꯏꯄꯨꯕ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯕꯨ ꯎꯕꯗ ꯌꯥꯏꯄꯨꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯂꯦꯝꯕꯤ, ꯗꯥꯄꯨ, ꯀꯩꯗꯧꯔꯕ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯗꯤ? ꯗꯥꯄꯨ, ꯏꯅꯝꯃꯁꯦ ꯉꯁꯥꯏꯁꯨ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯗꯥꯄꯨ ꯐꯨꯔꯒ ꯄꯤꯖꯔꯒꯦ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯣꯟꯗ ꯐꯨꯊꯒꯦ ꯍꯥꯏꯔꯤꯔꯣ? ꯌꯥꯏꯄꯨꯕ ꯅꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯂꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯆꯠꯂꯦ꯫ ꯏꯅꯝꯃꯁꯦ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯤꯀꯣ ꯗꯥꯄꯨ, ꯃꯗꯨ ꯑꯃꯨꯛꯇ ꯆꯨꯝꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ꯫ ꯑꯩ ꯇꯨꯝꯂꯨꯔꯒꯦ, ꯊꯦꯡꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯌꯥꯏꯄꯨꯕꯗ ꯌꯦꯡꯂꯛꯂꯒ ꯈꯧꯔꯥꯡꯅ ꯍꯪꯂꯛꯏ, ꯗꯥꯃꯅꯤ ꯐꯪꯂꯛꯂꯕ꯭ꯔꯣ? ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ? ꯌꯥꯏꯄꯨꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ? ꯆꯥꯊꯣꯛ, ꯄꯨꯡꯁꯦ ꯊꯦꯡꯉꯤ꯫ ꯑꯉꯥꯡꯅ ꯆꯔꯥ ꯍꯦꯟꯕ ꯇꯧꯒꯅꯨ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯅꯨꯡꯁꯤ ꯌꯥꯏꯄꯨꯕꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯂꯛꯏ, ꯗꯥꯃꯅꯤ ꯐꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯅꯪꯕꯨ ꯃꯥ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯅꯪꯅ ꯃꯥ ꯊꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯊꯤꯒꯦ꯫ ꯑꯩꯕꯨ ꯃꯤꯀꯤ ꯊꯤꯗꯧꯅ ꯀꯥꯁꯇ ꯂꯣꯠꯇꯨꯅ ꯂꯩꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯌꯥꯏꯄꯨꯕ ꯑꯗꯨꯃꯛ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯉꯥꯡ, ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯦ꯫ ꯊꯕꯛꯅ ꯆꯤꯟꯃꯟꯈꯤꯗꯨꯅ ꯆꯥꯅꯕꯒꯤ ꯃꯇꯝ ꯐꯪꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯐꯤꯔꯣꯜꯁꯦ ꯍꯣꯡꯂꯕ ꯃꯇꯨꯡ ꯆꯥꯛ ꯈꯔ ꯆꯥꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯁꯦ꯫ ꯑꯩ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯇ꯭ꯔꯤꯕꯅꯤ ꯉꯁꯤꯒꯤ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯜꯂꯛꯏ ꯌꯥꯏꯄꯨꯕꯒꯤ ꯃꯃꯥꯡꯗ, ꯑꯗꯨꯒ ꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯌꯥꯏꯄꯨꯕ ꯉꯛꯅ, ꯅꯪꯗꯤ ꯆꯥꯔꯕꯣ? ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯄꯨꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯨꯡꯁꯤꯕꯨ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯦ ꯍꯥꯏ, ꯍꯧꯖꯤꯛꯁꯨ ꯆꯥꯗꯦ ꯍꯥꯏ, ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯑꯁꯨꯛ ꯃꯊꯥ ꯁꯥꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯅ ꯉꯥꯡꯕ ꯇꯥꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯕꯗ ꯋꯥꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯅꯤ, ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯅꯕ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤ ꯌꯥꯏꯄꯨꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, ꯗꯥꯃꯅꯤ꯫ ꯌꯥꯏꯄꯨꯕ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯆꯪꯗꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯂꯞ ꯀꯂꯞ ꯉꯥꯡꯂꯛꯏ, ꯗꯥꯃꯅꯤ, ꯗꯥꯃꯅꯤ, ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯃꯅꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯃꯥꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯅꯪꯁꯦ ꯃꯥꯒꯤ ꯀꯅꯥꯅꯣꯕ? ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯅꯤ ꯃꯅꯤ, ꯃꯥꯒꯤ ꯋꯥꯈꯜ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯋꯥꯈꯜ ꯈꯟꯅꯤꯡꯉꯥꯏ ꯋꯥꯈꯜ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯪꯕꯣ? ꯑꯁꯨꯛ ꯋꯥꯅ ꯍꯜꯂꯛꯂꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯪ ꯈꯜꯂꯝꯃꯣꯏꯅꯦ꯫ ꯅꯨꯡꯁꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯗꯥꯃꯅꯤꯗꯣ ꯑꯩꯒꯤ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯔꯨꯔꯦ꯫ ꯁꯤꯗ ꯅꯠꯇ ꯅꯦꯇꯥꯗ ꯑꯩꯅ ꯗꯥꯃꯅꯤꯕꯨ ꯃꯈꯨꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯨꯔꯦ꯫ ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯀꯌꯥꯝ ꯄꯥꯋꯔ ꯄꯥꯏꯕ ꯃꯤꯅꯣ ꯅꯪꯕꯣ? ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯜꯂꯛꯍꯜꯂꯣꯗꯅ, ꯄꯥꯋꯔ ꯌꯥꯝ ꯄꯥꯏꯔꯗꯤ꯫ ꯑꯉꯥꯡꯂꯕ ꯅꯪꯕꯨ? ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯇꯥꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ?
Sikraba mibu amuk halakpa yabraba ha? Nang mungawbro? Haukraba thawdok sum khandana leiraga karamna hayengi punsida mai pakna saruk yaba ngamgadoribno. Nungsi mamai non thaduna dumak kapna hairei. Nakoina ibu thajade haibani. Damani aikoigi irakta ngasisu leiri hingli. Nakoina thajabidrabasu ai karisu kaide. Nakoina ibu ngahori angawbini haina khalabasu ai karisu sauro. Masidi thajaba thajadabagi wafam nate chatnabigi wafamni. Nangbu tasengna takrabo sikraba mi ama halakle haiba. Nungsi yaipubabu warongna yenglai wadi ngangda. Yaipuba magi asawbadu tapna fatharaga amuk tapna hairei. Nong hek nganbadagi aina asukwana chatluriba thabak mayamse karam tawrakpage asoyangam matte yaroktaba natro. Masi haidunadi hangde oiroidaba waduda adumak kok thadadana le. Nong hek nganbadagi wana chatluraga halakpasida nungsiba maithong maka lamna harau harau aibu ngaiduna leramgadra haraga hek lakpaga achakpa maidagi heribdo kaigino. Nungsi tasengna ngawrabi haibadu oirari ahalsingi mafamda ikaibana mapaludrana imung asida tawramliba chatlamliba lichatsing hena khanjinduna leibana aigi haiba wakhal thadokre. Yaipuba nungsigi awababu khangbiraduna amuksu tapna hairei. Nungsi atay awaba wakhal khalurano nungaiba wakhal tamak khalaga layu punsi sangnanaba. Nungsiba khangriba thamoido nungsiba khangnaba koithi thiyo. Ai tasengna wari nungsi nangna aigi nungsibase khangsinadana leithokibana. Nanakta chingsiliba aigi wakhalse nangi natawna nanakta naksinba ngamhandre. Ai tasengna upai leitre. Nungsi yaipubada ngahak yenglaba matung marau leina nokfet tawna hairei. Imung asibu kangkhung chahenba khak natana lan thum pumba manghallabi mama mapana ningthina nawkon bidrabi lamjawi kana adubu karamna nungsiba phawriba. Ai thajade apambadi masing thingamloi aduga nungsibadi supnatagi amakhaktani phawriba ihullada nungsiba nate apambani apamba leiba mafamda nungsiba leitabani. Yaipubana adudi aigi thamoida nangbu nungsibagi chongliba mihulase minambani namthakni oidabani sinatra. Masana tabani thamoidagi tasengna phawrakpa nungsiba oiramlabadi kaidongnungda ahanba thamoida takiba saktamda sindoknaba hotnabada wana thokadabani. Adubu nangdi kadai mikup khuding laina hongba ngami. Maram asina takpani nangi thamoida phawriba nungsibado minambani namthakni haibado. Nangna haininglibise kaino sengna hayo maru leina ngangba tawgano. Nungsi sawningba maithong uttuna sumna hairei. Nanga iga thengnaba tha ahum marita mangairi. Adubu chahi kayagi mamangdagi aigi che Jasmine-bu nangna nungsijarakpadu kadaida chatkrabage kadaida lotkrabage ba. Aisu khanglamloina khanbro. Isorna nangi wakat tabikhidabana maram oiraga nangi laibak thibani. Nangi nungsijabidi nangi oina tamlamdre. Adubu ai kanagi aningba pambagi mayokta thabak tawbi nupidi nate. Ai nangi punsi lambi asitadi kaidongaidi yalakloi. Hauzik nangi apamba tawkhibada ai pendaba leiro. Yumsida che Jasmine-bu mawoina putuna laklabasu ai karisu sauro. Mathong maram khangda wapangangna ngangdo kaigino. Masiro nupi noigi wakhal noina ngangba khalibadura chumni khanjariba kaigino. Aina Jasmine-bu nuksije haibase nangona kanana haigeba. Kanana haibagi mathau tadi. Nang aigi luhongbasina sakhini. Pamjarubana ama thungbana ama oikhiba natro. Aisu khangi nangna chebu kayada nungsijaba. Nakhoi anigi mafamda aina khangludabana yetlubani. Karigumba hana wafamase khanglamba thoklaba luhongbase ai yaramla. Aina maram oiraga babana imung asibu yengthibani. Karigumba chena yumsida mau oiduna laklamba taragadi asumna imung anise nungsinadribase tawramla. Aise afaba midi nati. Aidi nakhoi khudingmakta khurau thangduna ta thamliba. Yaipuba sauna nungsibu manakta nakna chingsinduna maya chiksinduna nganglai. Nangna thajagira thajarira aigi thamoisida Jasmine-gi mafam leite. Kanagumbi amagi chawkraba saktamna pungthan thankraba aigi thamoini. Karisu leitaba ngarangi ngakha nangna aigi nungsibada chingnaba thamba yabro ha? Nungsisu hanba leite yaipuba sauna sat inthokduna hairei.
ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯦꯒ ꯂꯨꯍꯣꯡꯅꯕ ꯅꯪ ꯅꯁꯥꯅ ꯁꯤꯜꯂꯤ? ꯂꯨꯍꯣꯡꯕꯕꯨ ꯐꯥꯒꯤꯔꯣ? ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯅꯗꯕꯤ ꯑꯃꯒ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕꯗꯣ ꯀꯩꯒꯤꯅꯣ? ꯌꯥꯏꯄꯨꯕ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯋꯥꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗ ꯍꯦꯟꯅ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ, ꯍꯦꯟꯅ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯌꯥꯏꯄꯨꯕꯅ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯀꯅꯥꯁꯨ ꯈꯪꯗꯕ ꯑꯔꯣꯟꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯁꯨ ꯑꯗꯨꯃꯛ ꯌꯥꯏꯄꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅꯩ, ꯀꯔꯤꯁꯨ ꯍꯥꯏꯗ꯫ ꯌꯥꯏꯄꯨꯕꯅ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯔꯨꯝ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯉꯛꯈꯤ꯫ ꯌꯥꯏꯄꯨꯕ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛ, ꯋꯥꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯦꯠꯂꯝꯂꯤꯕ ꯃꯥꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯄꯨꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯥꯎꯅ ꯅꯨꯡꯁꯤꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯌꯦꯡꯉꯣ, ꯃꯁꯤꯒꯤ ꯁꯛꯇꯝꯁꯤꯅꯅꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯂꯤꯕ꯫ ꯁꯛꯇꯝ ꯑꯁꯤꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ꯫ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ ꯑꯩꯒꯤ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯛꯈꯤꯕꯁꯦ꯫ ꯃꯁꯤꯕꯨ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯔꯣ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯣ꯫ ꯅꯨꯡꯁꯤ ꯉꯛꯅ ꯌꯥꯏꯄꯨꯕꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯄꯨꯕ ꯅꯨꯡꯁꯤꯕꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞꯀꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯉꯥꯎꯈꯤꯗꯨꯅ ꯈꯟꯊꯍꯧꯗꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯗ, ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯅ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯁꯦ ꯌꯦꯡꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯈꯛ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯕꯤꯔꯤ꯫ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯤꯡꯖꯈꯤꯕ ꯊꯨꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯡꯁꯤ ꯑꯗꯨꯃꯛ ꯌꯥꯏꯄꯨꯕꯅ ꯉꯥꯡꯂꯤꯕꯗꯨ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯇꯥꯔꯤ꯫ ꯌꯥꯏꯄꯨꯕꯁꯨ ꯉꯥꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯅꯣꯡꯃꯇ ꯅꯪꯕꯨ ꯎꯍꯧꯗꯕꯗ ꯆꯥꯕꯁꯨ ꯇꯨꯝꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯒꯤ ꯅꯤꯡꯉꯥꯏ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯂꯣꯟꯅ ꯌꯦꯡꯖꯈꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯖꯕꯁꯦ ꯄꯦꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯈꯤꯗꯦ, ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯏꯃꯤꯠ ꯑꯁꯤꯅ ꯈꯧꯔꯥꯡꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯩ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯆꯥꯕ ꯊꯛꯄ ꯆꯪꯗ ꯌꯦꯡꯂꯨꯕ ꯃꯤꯠꯐꯝ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯪ ꯉꯥꯛꯇ ꯎꯈꯤ꯫ ꯄꯥꯈꯠꯄꯁꯨ ꯐꯥꯎꯈꯤ꯫ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯁꯛ ꯃꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯍꯥꯛꯄꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯈꯤ꯫ ꯅꯨꯡꯁꯤ ꯌꯥꯏꯄꯨꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯀꯞꯂꯛꯏ꯫ ꯌꯥꯏꯄꯨꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯖꯦꯁꯃꯤꯟꯕꯨ ꯕꯔꯨꯟꯒꯤꯗꯃꯛ ꯈꯜꯂꯒ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯥꯕꯨ ꯂꯨꯍꯣꯡꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯅꯁꯨ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯨꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯝꯖꯤꯟꯕ ꯉꯝꯈꯤ꯫ ꯑꯩ ꯍꯔꯥꯎꯖꯈꯤ꯫ ꯊꯃꯣꯏꯁꯤꯗ ꯏꯁꯣꯔꯕꯨ ꯍꯟꯅ ꯊꯥꯒꯠꯆꯈꯤ꯫ ꯅꯨꯡꯁꯤ ꯈꯨꯝꯂꯝꯕ ꯃꯃꯥꯏꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯆꯦ ꯖꯦꯁꯃꯤꯟ ꯑꯃꯗꯤ ꯗꯥ ꯕꯔꯨꯟꯒꯤ ꯋꯥꯔꯤ? ꯌꯥꯏꯄꯨꯕ ꯅꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯀꯗꯕ ꯂꯩꯔꯦ ꯈꯟꯅ ꯕꯔꯨꯟ ꯑꯃꯗꯤ ꯖꯦꯁꯃꯤꯟꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯃꯁꯥ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯆꯕ ꯉꯝꯖꯔꯝꯗꯦ꯫ ꯌꯥꯏꯄꯨꯕꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯄꯥꯈꯅ, ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯦꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯆꯦꯛꯂꯥꯒꯨꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯍꯟꯕ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯪꯊꯗꯨꯅ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯄꯤ꯫ ꯌꯥꯏꯄꯨꯕ ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯊꯦꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯁꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯌꯥꯏꯄꯨꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯒꯤꯗꯤ ꯊꯥꯒꯠꯆꯩ꯫ ꯑꯗꯨꯕꯨ ꯑꯩ ꯃꯐꯝꯁꯤꯗꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯅ ꯂꯩꯊꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯕꯨ ꯎꯕꯗ ꯅꯦꯇꯣꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯗꯥ ꯕꯔꯨꯟꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯌꯥꯏꯄꯨꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ, ꯅꯪꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯄꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯣ? ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ
ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯗꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯃꯛ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤꯒꯅꯤ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕ. ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯅꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯂꯣꯏ. ꯅꯪꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯋꯥꯍꯩ ꯇꯥꯒꯗꯕ ꯁꯔꯨꯛ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯅꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ. ꯃꯇꯝꯗꯨꯗ ꯅꯪ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯅꯨꯡꯁꯤꯁꯨ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ, ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯀꯞꯄꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯄꯨꯕꯅ ꯃꯈꯨꯠꯃꯛꯅ ꯅꯨꯡꯁꯤꯒꯤ ꯌꯦꯛꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯡ ꯑꯃꯗꯤ ꯃꯗꯨꯗ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯔꯛꯏ. ꯅꯪꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗꯦ. ꯇꯥꯏꯕꯪꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯪꯂꯥꯟꯗꯗꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯁꯨꯝꯕꯤꯌꯨꯀꯣ. ꯅꯨꯡꯁꯤ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯑꯗꯨꯒ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯔꯛꯏ. ꯁꯛꯈꯪꯗꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯕꯨ ꯉꯥꯎꯍꯜꯂꯒꯦ ꯈꯟꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯂꯨ, ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ. ꯇꯝꯕꯤꯔꯝꯃꯨ ꯅꯥꯄ ꯆꯤꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ. ꯃꯊꯪꯒꯤ ꯐꯣꯇꯣꯗꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯏꯔꯤ. ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯏꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯩꯗꯧꯕꯒꯦ? ꯈꯧꯔꯥꯡꯂꯕ ꯏꯃꯤꯠ ꯑꯅꯤ ꯑꯁꯦ ꯑꯃꯨꯛꯇꯪ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯖꯍꯧꯒꯦ. ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯑꯩ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ. ꯃꯊꯪꯒꯤ ꯐꯣꯇꯣꯗꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯌꯥꯏꯄꯨꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯛꯇꯝꯅꯤ. ꯉꯁꯤ ꯑꯩꯗꯤ ꯄꯨꯡꯉꯛꯉꯛꯏꯅꯦ. ꯈꯥꯔꯧ ꯅꯨꯄꯤ ꯂꯧꯕ ꯆꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏ ꯆꯦꯟꯈꯤꯗꯨꯅ ꯄꯨꯈꯤꯕꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ. ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯃꯥꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯦꯀꯣ. ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯒ ꯊꯣꯛꯅ ꯅꯣꯛꯆꯔꯛꯏ. ꯃꯊꯪꯒꯤ ꯐꯣꯇꯣꯗꯅ ꯅꯨꯡꯁꯤꯅ ꯑꯍꯤꯡ ꯇꯨꯝꯅꯤꯡꯉꯩ ꯃꯇꯝꯒꯤ ꯁꯛꯇꯝ ꯑꯃꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯏꯔꯤ. ꯅꯪꯁꯦ ꯑꯩꯒꯤꯅꯤꯀꯣ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ. ꯀꯩꯗꯧꯉꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯟꯕꯤꯔꯛꯀꯗꯕ? ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤ? ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ. ꯅꯪꯕꯨ ꯎꯔꯕꯗꯤ ꯊꯃꯣꯏꯁꯦ ꯃꯔꯣꯜ ꯊꯣꯛꯎ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯗꯦ. ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯒꯨꯟꯅꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯄꯥꯡꯗꯕ ꯍꯥꯏꯕꯗꯨꯔꯥ?